ꯍꯧꯈꯤꯕ ꯑꯣꯛꯇꯣꯕꯔ ꯇꯥꯔꯤꯛ 12ꯗꯒꯤ 23 ꯐꯥꯎꯕꯗ ꯔꯁꯤꯌꯥꯒꯤ ꯀꯖꯥꯟꯗ ꯐꯝꯈꯤꯕ ꯕ꯭ꯔꯤꯛꯁ ꯂꯩꯕꯥꯛꯁꯤꯡꯒꯤ 13 ꯁꯨꯕ ꯁꯃꯤꯠ ꯃꯅꯨꯡꯗ ꯅꯥꯀꯜꯗ ꯏꯟꯗꯤꯌꯥ ꯑꯃꯗꯤ ꯆꯩꯅꯥ ꯑꯅꯤꯅ ꯃꯈꯣꯏ ꯑꯅꯤꯇꯒꯤ ꯑꯣꯏꯅ ꯎꯅꯗꯨꯅ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅ ꯁꯤꯡꯊꯥꯕ ꯌꯥꯕ ꯌꯥꯅꯕ ꯑꯃ ꯄꯨꯔꯛꯈ꯭ꯔꯦ꯫ ꯃꯁꯤꯅ ꯌꯨꯝꯂꯣꯟꯅꯕ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯔꯝꯕ ꯂꯥꯟꯃꯤꯒꯤ ꯎꯪꯈꯠꯅꯕ ꯑꯗꯨ ꯍꯟꯊꯍꯟꯅꯕꯅꯤ꯫ ꯂꯩꯕꯥꯛ ꯑꯅꯤ ꯑꯁꯤꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯂꯥꯏꯟ ꯑꯣꯐ ꯑꯦꯛꯆꯨꯑꯦꯜ ꯀꯟꯇ꯭ꯔꯣꯜ ꯁꯝꯅ ꯍꯥꯏꯔꯕꯗ LACꯒꯤ ꯅꯣꯡꯄꯣꯛ ꯊꯪꯕ ꯂꯗꯥꯛꯇ ꯂꯩꯔꯝꯕ ꯎꯪꯈꯠꯅꯕ ꯑꯗꯨ ꯂꯣꯏꯁꯤꯟꯕꯗ ꯌꯥꯅꯈ꯭ꯔꯦ꯫ ꯃꯁꯤꯅ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯉꯝꯈꯩꯒꯤ ꯋꯥꯐꯝꯗ ꯆꯥꯎꯅ ꯑꯍꯣꯡꯕ ꯑꯃ ꯂꯥꯛꯂꯒꯅꯤ ꯍꯥꯏꯅ ꯂꯧꯕ ꯌꯥꯏ꯫ ꯌꯥꯅꯔꯤꯕ ꯄꯔꯤꯡ ꯑꯁꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯃꯐꯝ ꯈꯔꯒꯤꯇ ꯑꯣꯏꯖꯔꯕꯁꯨ ꯃꯁꯤꯅ ꯌꯨꯝꯂꯣꯟꯅꯕ ꯑꯦꯁꯤꯌꯥꯒꯤ ꯑꯆꯧꯕ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯃꯨꯛꯅꯕ ꯀꯌꯥꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯣꯔꯛꯅꯕꯒꯤ ꯑꯍꯥꯟꯕ ꯈꯣꯡꯊꯥꯡ ꯑꯣꯏꯕ ꯌꯥꯏ꯫ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯕ ꯌꯥꯅꯗꯕ ꯑꯃꯗꯤ ꯌꯦꯟꯅꯔꯤꯕ ꯋꯥꯐꯝ ꯀꯌꯥꯒꯤ ꯃꯔꯛꯇ ꯂꯥꯏꯟ ꯑꯣꯐ ꯑꯦꯛꯆꯨꯑꯦꯜ ꯀꯟꯇ꯭ꯔꯣꯜꯒꯤ ꯑꯁꯥꯡꯕ ꯑꯃꯗꯤ ꯃꯁꯤꯅ ꯀꯣꯜꯂꯤꯕ ꯂꯝꯒꯤ ꯋꯥꯍꯧꯁꯨ ꯑꯃꯅꯤ꯫ ꯆꯤꯅꯥꯅ ꯂꯥꯏꯟ ꯑꯣꯐ ꯑꯦꯛꯆꯨꯑꯦꯜ ꯀꯟꯇ꯭ꯔꯣꯜ ꯑꯁꯤ ꯀꯤꯂꯣꯃꯤꯇꯔ 2000ꯔꯣꯝꯅꯤ ꯍꯥꯏꯅ ꯂꯧꯏ, ꯑꯗꯨꯒ ꯏꯟꯗꯤꯌꯥꯅꯗꯤ ꯃꯁꯤꯒꯤ ꯑꯁꯥꯡꯕ ꯑꯁꯤ ꯀꯤꯂꯣꯃꯤꯇꯔ 3939ꯅꯤ ꯍꯥꯏꯅ ꯂꯧꯏ꯫ ꯑꯗꯨꯅ ꯏꯟꯗꯤꯌꯥꯒꯤ ꯂꯝꯅꯤ ꯍꯥꯏꯕ ꯃꯐꯝ ꯀꯌꯥ ꯆꯩꯅꯥꯅ ꯃꯈꯣꯏꯒꯤꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝ ꯀꯌꯥꯗ ꯌꯥꯅꯗꯕ ꯑꯃꯗꯤ ꯃꯨꯛꯅꯕ ꯀꯌꯥ ꯊꯣꯛꯇꯨꯅ ꯂꯥꯛꯂꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯆꯩꯅꯥꯅ ꯏꯟꯗꯤꯌꯥꯒꯤ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯔꯤꯕ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦశ ꯑꯃꯗꯤ ꯑꯛꯁꯥꯏ ꯆꯤꯟꯕꯨ ꯃꯈꯣꯏꯒꯤ ꯂꯝꯅꯤ ꯑꯃꯗꯤ ꯂꯝꯁꯤꯡ ꯑꯁꯤ ꯃꯈꯣꯏꯒꯤ ꯏꯇꯤꯍꯥꯁꯀ ꯁꯝꯅꯗꯨꯅ ꯂꯥꯛꯄꯅꯤ ꯍꯥꯏꯅ ꯇꯠꯇꯅ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤ꯫ ꯋꯥꯐꯝ ꯑꯁꯤ ꯏꯟꯗꯤꯌꯥꯅ ꯌꯥꯗꯦ꯫ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦశ ꯑꯃꯗꯤ ꯑꯛꯁꯥꯏ ꯆꯤꯟ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯇꯠꯅꯕ ꯌꯥꯗ꯭ꯔꯕ ꯂꯝꯅꯤ ꯍꯥꯏꯗꯨꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯣꯔꯝ ꯀꯌꯥꯗ ꯐꯣꯡꯗꯣꯛꯄ ꯂꯩꯈ꯭ꯔꯦ꯫ ꯍꯟꯗꯛ ꯌꯥꯅꯔꯤꯕ ꯋꯥꯐꯝꯗꯤ ꯂꯥꯏꯟ ꯑꯣꯐ ꯑꯦꯛꯆꯨꯑꯦꯜ ꯀꯟꯇ꯭ꯔꯣꯜꯗ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯥꯟꯃꯤꯒꯤ ꯎꯪꯈꯠꯅꯕ ꯑꯁꯤ ꯂꯣꯏꯁꯤꯟꯕ ꯍꯥꯏꯕꯁꯤꯅꯤ꯫ ꯂꯥꯏꯟ ꯑꯣꯐ ꯑꯦꯛꯆꯨꯑꯦꯜ ꯀꯟꯇ꯭ꯔꯣꯜ ꯑꯁꯤ ꯁꯔꯨꯛ 3 ꯊꯣꯛꯅ ꯈꯥꯏꯗꯣꯛꯄ ꯌꯥꯏ꯫ ꯅꯣꯡꯄꯣꯛ ꯊꯪꯕ ꯁꯔꯨꯛꯇ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦశ ꯑꯃꯗꯤ ꯁꯤꯛꯀꯤꯝ ꯐꯥꯎꯕ ꯁꯟꯗꯣꯛꯏ꯫ ꯃꯁꯤꯕꯨ ꯃꯦꯘꯃꯣꯍꯟ ꯂꯥꯏꯟ ꯍꯥꯏꯅꯁꯨ ꯈꯪꯅꯩ꯫ ꯃꯁꯤꯒꯤ ꯑꯁꯥꯡꯕ ꯑꯁꯤ ꯆꯥꯎꯔꯥꯛꯅ ꯀꯤꯂꯣꯃꯤꯇꯔ 1190ꯅꯤ꯫ ꯃꯌꯥꯏ ꯊꯪꯕ ꯁꯔꯨꯛ ꯑꯁꯤ ꯎꯠꯇꯔꯈꯥꯟ ꯑꯃꯗꯤ ꯍꯤꯃꯥꯆꯜ ꯄ꯭ꯔꯗꯦశ ꯐꯥꯎꯕ ꯑꯁꯤꯅꯤ, ꯀꯤꯂꯣꯃꯤꯇꯔ 995ꯔꯣꯝ ꯁꯥꯡꯏ, ꯑꯗꯨꯒ ꯅꯣꯡꯆꯨꯞ ꯊꯪꯕ ꯁꯔꯨꯛ ꯑꯁꯤꯅ ꯂꯗꯥꯛꯅꯤ, ꯑꯁꯥꯡꯕꯅ ꯀꯤꯂꯣꯃꯤꯇꯔ 1950ꯅꯤ꯫ ꯏꯟꯗꯤꯌꯥ ꯆꯩꯅꯥꯒꯤ ꯉꯝꯈꯩꯗ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩꯗ ꯂꯥꯟꯃꯤꯒꯤ ꯎꯪꯈꯠꯅꯕ ꯃꯔꯨꯑꯣꯏꯕ ꯃꯐꯝꯁꯤꯡ ꯑꯗꯨꯗꯤ ꯗꯤꯞꯁꯥꯡ ꯇꯝꯄꯥꯛ, ꯗꯦꯝꯆꯣꯛ, ꯄꯥꯡꯒꯣꯡꯄꯥꯠ, ꯒꯣꯒ꯭ꯔꯥ ꯑꯃꯗꯤ ꯍꯣꯠ ꯁ꯭ꯄ꯭ꯔꯤꯡꯅꯤ꯫ ꯑꯀꯣꯟꯕꯒꯤ ꯃꯐꯝ ꯑꯅꯤ ꯑꯁꯤꯗ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩꯗ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯂꯥꯟꯃꯤꯁꯤꯡ ꯃꯥꯌꯣꯛꯅꯗꯨꯅ ꯂꯩꯔꯛꯈꯤꯕꯅꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯤ ꯑꯇꯩꯗꯁꯨ ꯌꯥꯝꯅ ꯆꯥꯎꯅ ꯎꯪꯈꯠꯅꯕ ꯊꯣꯛꯇꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯎꯪꯈꯠꯅꯕ ꯑꯁꯤꯅ ꯆꯩꯅꯥ ꯑꯃꯗꯤ ꯏꯟꯗꯤꯌꯥꯒꯤ ꯂꯂꯣꯟ ꯏꯇꯤꯛ ꯑꯃꯗꯤ ꯁꯦꯜ ꯊꯨꯝꯒꯤ ꯂꯝꯁꯤꯡꯗ ꯃꯔꯨꯑꯣꯏꯕ ꯑꯍꯣꯡꯕ ꯀꯌꯥ ꯎꯗ꯭ꯔꯕꯁꯨ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯀꯩꯊꯦꯜ ꯄꯣꯠꯂꯝ ꯈꯔꯗ ꯑꯊꯤꯡꯕ ꯑꯃꯗꯤ ꯂꯥꯛꯁꯤꯟꯕ ꯀꯌꯥꯗꯤ ꯂꯩꯈꯤ꯫ ꯑꯗꯨꯕꯨ ꯏꯟꯗꯤꯌꯥ ꯑꯃꯗꯤ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯂꯥꯏꯟ ꯑꯣꯐ ꯀꯟꯇ꯭ꯔꯣꯜꯒ ꯈꯦꯟꯅꯔꯤꯕ ꯑꯁꯤ ꯂꯥꯏꯟ ꯑꯣꯐ ꯑꯦꯛꯆꯨꯑꯦꯜ ꯀꯟꯇ꯭ꯔꯣꯜ ꯑꯁꯤ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩ ꯑꯃꯅꯤ ꯍꯥꯏꯅ ꯂꯧꯅꯕꯇꯅꯤ꯫ ꯃꯁꯤ ꯇꯁꯦꯡꯅ ꯃꯦꯞꯇ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯌꯥꯅꯔꯒ ꯆꯤꯡꯕ ꯂꯩ ꯑꯃꯗꯤ ꯑꯣꯏꯗ꯭ꯔꯤ꯫ ꯑꯗꯨꯃꯛꯅꯅꯤ ꯂꯩꯕꯥꯛ ꯑꯅꯤꯅ ꯃꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯅ ꯂꯩ ꯑꯁꯤ ꯁꯛꯇꯥꯛꯅꯔꯤꯕ ꯑꯁꯤ꯫ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦశ ꯑꯃꯗꯤ ꯑꯛꯁꯥꯏ ꯆꯤꯟꯒꯤ ꯃꯇꯝ ꯁꯥꯡꯅ ꯂꯩꯔꯛꯂꯕ ꯉꯝꯈꯩꯒꯤ ꯋꯥꯐꯝ ꯑꯁꯤꯗ ꯍꯦꯟꯅ ꯆꯥꯎꯕ ꯔꯥꯖꯅꯤꯇꯤ ꯑꯃꯗꯤ ꯗꯤꯄ꯭ꯂꯣꯃꯦꯁꯤꯒꯤ ꯋꯥꯐꯝ ꯀꯌꯥ ꯆꯦꯟꯅꯔꯒꯁꯨ ꯂꯗꯥꯈꯀꯤ ꯑꯇꯩ ꯃꯐꯝꯁꯤꯡꯗ ꯊꯣꯛꯂꯤꯕ ꯎꯪꯈꯠꯅꯕ ꯑꯁꯤ ꯂꯥꯛꯁꯤꯟꯅꯕ ꯑꯃꯗꯤ ꯍꯟꯊꯍꯟꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯁꯤ ꯂꯩꯕꯥꯛ ꯑꯅꯤꯃꯛꯀꯤ ꯑꯣꯏꯕ ꯇꯧꯗꯕ ꯌꯥꯗꯕꯅꯤ꯫ ꯂꯩꯕꯥꯛ ꯑꯅꯤꯃꯛ ꯑꯦꯁꯤꯌꯥꯒꯤ ꯑꯆꯧꯕ ꯂꯩꯕꯥꯛꯁꯤꯡ ꯑꯣꯏꯕꯇ ꯅꯠꯇꯅ ꯃꯥꯂꯦꯝꯒꯤ ꯔꯥꯖꯅꯤꯇꯤ ꯑꯃꯗꯤ ꯂꯂꯣꯟ ꯏꯇꯤꯛꯀꯤ ꯑꯣꯏꯕ ꯌꯥꯝꯅ ꯍꯦꯟꯅ ꯃꯔꯨꯑꯣꯏꯕ ꯂꯩꯕꯥꯛꯁꯤꯡꯅꯤ꯫ ꯑꯗꯨꯃꯛꯅ ꯂꯩꯕꯥꯛ ꯑꯅꯤ ꯑꯁꯤꯒꯤ ꯃꯔꯤ ꯑꯁꯤ ꯑꯃꯒ ꯑꯃꯒ ꯇꯦꯡꯕꯥꯡꯅꯗꯕꯁꯨ ꯌꯥꯗꯕ, ꯑꯗꯨꯒ ꯑꯃꯒ ꯑꯃꯒ ꯔꯦꯡ ꯂꯧꯅꯗꯕꯁꯨ ꯌꯥꯗꯕ ꯐꯤꯚꯝ ꯑꯃꯗ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯃꯛꯅꯅꯤ ꯏꯟꯗꯤꯌꯥꯕꯨ ꯆꯤꯅꯥꯅ ꯑꯗꯨꯒ ꯆꯤꯅꯥꯕꯨ ꯏꯟꯗꯤꯌꯥꯅ ꯍꯦꯛꯇꯃꯛ ꯌꯦꯡꯅꯕ ꯑꯃꯒꯨꯝꯅ ꯂꯣꯏꯅꯕꯁꯨ ꯌꯥꯗ꯭ꯔꯤꯕꯁꯤ꯫ ꯐꯤꯚꯝ ꯑꯁꯤꯅ ꯏꯟꯗꯤꯌꯥ ꯑꯃꯗꯤ ꯆꯩꯅꯥ ꯍꯟꯗꯛꯇ ꯌꯥꯅꯔꯤꯕ ꯑꯁꯤꯗ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯂꯩꯅꯔꯤꯕ ꯃꯔꯤꯒꯤ ꯌꯨꯝꯐꯝ ꯑꯁꯤ ꯑꯃꯅ ꯑꯃꯕꯨ ꯊꯥꯖꯅꯕ, ꯏꯀꯥꯏ ꯈꯨꯝꯅꯕ ꯑꯃꯗꯤ ꯑꯃꯅ ꯑꯃꯒꯤ ꯃꯔꯝꯗ ꯈꯪꯕ ꯍꯥꯏꯕꯁꯤꯅꯤ꯫ ꯌꯨꯝꯐꯝ ꯑꯁꯤꯗꯒꯤ ꯉꯝꯈꯩꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯑꯃꯗꯤ ꯁꯥꯟꯇꯤ ꯉꯥꯛꯄꯒꯤ ꯃꯔꯨꯑꯣꯏꯕꯁꯨ ꯁꯛ ꯈꯪꯈꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯤ ꯅꯣꯔꯃꯦꯂꯥꯏꯖꯦꯁꯟ ꯄꯨꯔꯛꯅꯕꯒꯤꯗꯃꯛ ꯆꯪꯗꯕ ꯌꯥꯗ꯭ꯔꯕ ꯃꯆꯥꯛ ꯑꯣꯏꯅ ꯉꯝꯈꯩꯗ ꯁꯥꯟꯇꯤ ꯄꯨꯔꯛꯄ ꯍꯥꯏꯕꯁꯤ ꯄꯟꯈꯤ꯫ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩꯗ ꯈꯨꯠ ꯊꯣꯛꯅꯈꯤꯕ ꯂꯗꯥꯈꯀꯤ ꯗꯤꯞꯁꯥꯡ ꯇꯝꯄꯥꯛꯅꯆꯤꯡꯕ ꯃꯐꯝꯗ ꯄꯦꯇ꯭ꯔꯣꯂꯤꯡ ꯆꯠꯄꯒꯤ ꯍꯛꯁꯤꯡ ꯍꯤꯡꯒꯠꯍꯟꯕ ꯍꯥꯏꯕꯁꯤ ꯌꯥꯎꯔꯤ꯫ ꯌꯥꯅꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯂꯩꯕꯥꯛ ꯑꯅꯤꯃꯛꯅ ꯏꯪ ꯀꯨꯝꯖꯥ 2010ꯒꯤ ꯃꯃꯥꯡꯗꯒꯤ ꯂꯩꯅꯔꯝꯕ ꯐꯤꯚꯝ ꯑꯗꯨꯗ ꯍꯟꯖꯤꯟꯍꯟꯕꯒꯤ ꯑꯍꯥꯟꯕ ꯃꯤꯠꯅ ꯎꯕ ꯈꯣꯡꯊꯥꯡ ꯑꯣꯏꯅ ꯂꯧꯅꯩ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯑꯇꯩ ꯂꯥꯏꯟ ꯑꯣꯐ ꯑꯦꯛꯆꯨꯑꯦꯜ ꯀꯟꯇ꯭ꯔꯣꯜꯒꯤ ꯁꯔꯨꯛꯁꯤꯡꯒꯤ ꯃꯇꯥꯡꯗꯁꯨ ꯌꯥꯅꯕ ꯀꯌా ꯌꯥꯎꯔꯤ꯫ ꯌꯥꯅꯕ ꯑꯁꯤ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄ ꯑꯃꯗꯤ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯅꯔꯝꯕ ꯊꯥꯖꯅꯗꯕ ꯀꯌా ꯑꯁꯤ ꯃꯨꯊꯠꯇꯨꯅ ꯉꯝꯈꯩꯒꯤ ꯋꯥꯐꯝꯗꯒꯤꯅ ꯂꯂꯣꯟ ꯏꯇꯤꯛ, ꯖꯤꯑꯣꯄꯣꯂꯤꯇꯤꯛꯁꯀꯤ ꯋꯥꯐꯝ ꯀꯌꯥꯗ ꯌꯥꯅꯕ ꯄꯣꯔꯛꯄ ꯍꯥꯏꯕꯁꯤ ꯑꯆꯧꯕ ꯁꯤꯡꯅꯕ ꯑꯃ ꯑꯣꯏꯅ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯔꯤ꯫ ꯁꯤꯡꯅꯕꯁꯤꯡ ꯑꯁꯤ
sak khangba amadi wakhainaba honaba haibasimak manglomda changsinba khongthangsingni haina lawba yai. Maikai asomda India gi Prime Minister amadi China gi President handak yanakiba asina anobo maikai takpa wa ama oiragani.